오, 현땅 말봐. 오, 현땅 말봐. 꼬리로 시디. hꯧꯖꯤꯛꯀꯤ 주부 까지 원자는 꽃빛. 예수 강디 붓 맞아 말리. 이씨 깐느 거름이해. 바자는 나이 하이바. 이씨. 오, 현땅 말고. 오, 현땅 말봐. มาทวงมานำคังบลาดิกนะติดอ่ะนักคุยนี่ไหนกี่ตัวอ้นทองนะมาตั้งชาตินั่นหลักลิเช่กะดีเลยได้ฮะเขาจึงมักหลักตระที่ยาตำรวจให้บ้า 현땅 말봐. 코이가 라이시 낭 시대의 라이니까 이제 간바 하. 백두도 낭기나 딸라이루니 하주나 짝차가 마품 강기나 많게. 아두가 낭 또민나 가림때 간다고 살길래 실리도 가기는 하이바. 낭 짜이자가로 해. กะดีวานนั่นอย่าหัวบ้าปิกตรูดีไอ้กี่นักตะหลักสุลักฮิเดไอ้กับมากันเลยมีนักคิดอะไรเตโก้ 하이 현땅 말봐. 낭아이기 이따오 빅트루부터 허락들디. 하우직 짜이 소이드나 자르니. 하우직 먹부터 라오. น้อยกี่ปิกตรูตัวไอ้ครั้งเดียหายแล้วกะช่วยเดี๋ยวจะเบียงงางอีทุกกะดีกินเนาะฮะไอ้ปิกตรูสุกังครั้งเดียโก้ 이야, 누워야지. 낭 짜이자바 따르더나. 꽃빛 마치 불절로. 맛이 보라지. 황그러너 마마이드 튼들로. 맛이 마마이드 튼들로. 보여. 가들로 마치 맘마 저 가들로 마치. 마치 가들로 마치 맘마 저 가들로 맘마 꽃빛 현땅 말버시 못 와는 말을 찔러. Hentak mai ba nang hojiki makhon tu tahaw bra ตาเฮาเดียนี่เฮ้ยนั่งน่ะมาโรดละไม่บ่อามันมาเทียงมาตะทกว่ามาขอลตารุนู ai bu kaurak le ปิกตรู Pictru mangkhibagi hauzik langla langjil amabau khangdribra haisibo khangdri karana hai hentak maibagi manaktagi mangkhibani hai khara amana amuk mayumdagi mangkhibani hai men manga mata tabja natte da tawrisi karino kanano khogi ni khada chalisina ish kana horisano ne amang sangda leibadu mapanda thulaklaba jala ima ish karino tawrisibo ish aima sidi amang manine lorini tawrisibo ahalaman singna hainabada chummedana ish Hiro kasi mathan mai jang le ni tawri se is
ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯄꯣꯏ ꯃꯄꯥ ꯏꯃꯨꯡꯁꯦ ꯃꯩ ꯆꯥꯛꯂ ꯍꯥꯏꯕ ꯅꯪꯕꯣ ꯏꯁ Paswad, masi yausilagladhi kanarara. Is, masi yausilaglabadi misi mina soidana yaruklagani. Yamna thuna pupu tombaga tanaraga karigumba khara tahoudrabadi mathong kaya saroidawi tawrisi. Ta khoido ai khui ne su lak to mandre ado nang ai khui ne do amuk ta ko biru gera haiba nang moi na ko cho kai no ai na cha thok la di chanti sina kana na sin bi doi ba ha ini do maya nupa ai gi lu hong bagi kan na hona jaram bani ai khui le kai da but tho e na wa wa hek long narak tan ne lu hong bagi wari sa ba lu dringai da adum chen khra bani ai na di lu hong do ra bani na som da wakhal ka je Dolar sabada yung na wang ura ba ni ne? Se ta khudum nang ai khui gi ni gi manak ta chalaga amuk ta ko biru so hai ba. Ash, tono nang chi ta tal le he. Haima chawi nangbu aina hairise aseng mani haiba ai khoi gi yum manunga do amang bana pungchai chai haurabani haiba nangbo Ise tharo hoi gi dine phamung ka do aeroplane pai ba dong na ko pai pai hai ri ne adu da sunate ta thambau du su but na thina phubira me hai ne Laikai gi machin TV singin bi sing sina asumai na wathi warim ngang ba sidani ne ai gi lu hong magi wari sa ba kai khre do o noi gi bhutto layum do na tholo hai ba ai koi swai de di ne bhut ka mata leite ko wathi warem ai tono nang adu mana hai nu ne numidan khujingi laikai da buthoi hai se chummani ne nang so mu yawrak la ba ta khudo chalo hai ba adu mana ne wathi warim ngang le du soruk pudi ne ai khui ni do mu to ko so hai ba Haima, ise password. Ai noi da la amini ne. khangdre bema ngarang numidang do chak chagi na tawringai da imung da amang balang silaktana ne hojik su pungchai chai hauri bema Is, ai di ai khoi khaktara hairaga isi hoi gi su tawbro hari sibo. tawri bani ne henangbo ai di tawpham khangda duna hentak mai bagi manak ta chalaga ngak thok na ba hentak kara piu hairuge tawri ne hentak mai bagi manak ta chot bagi dorkar hoidre ne da butta gi ngak thok na ba hidak pochai mayam mai pore aiba eh aseng baro raju baya but ngak thok na ba hidak pura I hai ba is madu di yam na phai lao Raju baya dagi pochai khara lahora silao yengo babi ai wa ai ge taro aji doi na bhut yam na ki bado ngachi de hidak pirage ai hidak kakta na te atai ju yam na pure aiba Raju baya, kari hidak no ne amuk ta yenge haiba. ai pige macche ge golli je yam na paba golli ne aje chak chaba loi baga ayuk ta ma charo aduga nomi dang da ma charo bot na nangon da kari chu taw ba ngamoi aiba o adudi raju baya ai ama laurage Raju baya, ai gi soma piramu. ai gi su amta piyo hai ba Ai gi somta piramu Raju baya. pige ai loi na pige ado bottle amam da lupa kuntra ore ko Eh, lupa kuntra haiba. Kari no, adudi khara tangdro Raju baya nangbo. tang bo oidre babi tang bo oidre hafta ma char di ko lifetime chatpani ne yam na phaba ore haiba Ado Raju baya, sigi guli si saraga but uknaradi kamai tauba. double protection ge pot ama julai re babi ado but ki guli chaba loi baga ko asi upo di ko nangon da so but na ore roi adu ga but na su nang ore roi haiba double protection ni Oh, adudi Raju baya, ai gi soma piramu.
ꯍꯩꯃꯥ ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯩꯅꯦ ꯔꯥꯖꯨ ꯚꯩꯌꯥ ꯑꯩꯒꯤꯁꯨ ꯑꯃ ꯄꯤꯔꯝꯃꯣ ꯑꯩꯒꯤꯁꯨ ꯄꯤꯔꯝꯃꯣ ꯕꯣꯠꯀꯤ ꯒꯨꯂꯤꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯅꯤꯔꯛ ꯆꯥꯔꯣ ꯃꯣꯔꯅꯤꯡꯒ ꯏꯚꯤꯅꯤꯡꯒ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯅꯣꯞꯁꯤ ꯎꯞꯄꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯗꯕꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯔꯦ ꯍꯥꯏꯕ ꯚꯥꯕꯤ इसे पसोत राजू भैया के अनोक से पुमम हेक ममख्रेमी करीमता उड्रेबा तौरिसे उगेरा उरोइरा अखोइदी बुट पुथिंगनद्रदी यारे बेमा ओ थौना फबी इमा इबेंसा निंगथम थागी इंग खरबा मतमसिदा अनु अमुबा ममम उपगा ममित उद्रबा मीगुमना मा दुनो ओंथोंना वाना चटलिबी हे इमा सा नखोगी करी पेंदबा लेबगे नसा तोनाव अइंगोंदा चिंगनबा लेतना हेक्ता हायुनी इमा सा हाय तोनाव अखोइना उबलिबा अनोकसे इचम चंबा अनोक नतेने नंग अखोइदा करेम का थाइनारकनु चै जानिको ना ओंथोंना सु निंथी ख्रेदा को इमा सा निंथी ख्रेदा गब्बर सिंगी मसनुपीबु मालिने हाय तो नाउ अखोइन उपिबा अनोक से फागी नतेने राजू भैया ने पिरंबा अनोक निने अनोक ओ खंगे खंगे नुई मयाम संगदना लैकाई सिदा नमदना भूत लेहेलेदना नुईना भूत लेरे हाइदुना वावा लाउबदगी अइगी लुहोंबगी वारी हौदोकपा लांबा इकू बोका अखुई इनीगसु नुई मयाम संगदुना नमदन ताथोखरेदना हाइमा तो नाउ नंगबु लुहोंगदोरबो हाइरिसिबो कदाइदगी नुपीनो हाइवानी मसक्का फजब्रा हाइबा फजद्रदी कैनो लैकाई सिदा मसक मतौ फजबा सुंग फिरान चाबा पाखंग अमता पुथुरो हाइरदी तोनाउ नतना अतै कना लेगे हाइबा अइखोइना लौबो नुपीबो कैदोबगी फजरोइदुनो मसक फजै हाइरगा हयेंग इथी थी लेरमदना नंग सोपसनी को नंग थी दे मसक को तोकना फजखरजानी हयेंग मा लागने अइखोइ लैकाई सिदा लेरिबा मौ मयाम मरक्तगे मान हेन हेदुनी खंगब्रा फै फै हयेंग येंगनबा तारेदना इतैबा पसोत अइ याम साउरिजानिको नोई मयाम संगदनाने अइगी लुहोंगबसे नमदना काहेंदौरी नत्ते लेरिरा लेत्रिरा जु खंगदबा भूतुदा नोई मयाम संगदना इस इमाइ पेमा ओ भूत लेरी कैदोबगे हाइरिनो हाइबा हौजिक्ति इनीगे उकु पोस्टकसु लाउ याद्रे सी पुनमक्से नोइना थोलि ngaktani हाय तो नाउ चिन्ना मपाले हाइदुना पंगांग ngangganu नुमिदांगदा मी खोंग हांबा चंगबा ngamnadre थारो होइगी इमुंगदगी फमुंग भावबा पाइख्रे फमुंगदो कदाय यौना पाइरिनो हाइबसु खंगदे नते थोगलिबा थौदोक मयामसिदाबु लैकाइसिदा बुथोई हाइबसि करीदा लांगे हाइबा ओ मदुना नोइदा थेंगाजबनिदना अखोइदि कैसु तौबिते नुमिदांग कसे अमांग संग थोंग लाउना हांगने अखोइदि खोंगामी कैसु तौबिते इचे पसोत मसीगा वारी सानबसे याम हाइनरक्लोइदौरिदा माना थोकपा ngangjahorasanu lao chalasi lao मसक असिगा ngang nangko खरादि हेमालबनी अंगांग नंग ओ अखोइदि भूत थोकते भूत का मत लेतेको तो नाउ नंग नुमिदांगदा अमांग संगदा खोंग हांबा चंगजसनुको कीदा तौनुको नंग हामगे नोइना दमानगा हाइरदी होरे नुमिदांग आई हांबीगेने नोइननी अइगी लुहोंबा काहेंदौरिसे ayoy mas ai di ngamjararoida anop ni na tawrisina pungmam mem ni mit ka karimata udreda हाय करीनो नंग नमुक तौरलिदुना कदाइदगी अमुक लौरिनो हाइबा
ꯔꯥꯖꯨ ꯕꯌꯥꯗꯒꯤ ꯂꯩꯍꯧꯔꯤꯅꯦ ꯁꯦ ꯃꯁꯤꯒꯤ ꯒꯨꯂꯤ ꯁꯤꯝꯇ ꯆꯥꯁꯜꯂꯨ ꯏ ꯃꯁꯤꯅ ꯀꯔꯤꯒꯤ ꯍꯤꯗꯥꯛꯅꯣ ꯑꯣ ꯍꯤꯗꯥꯛꯇꯣ ꯆꯥꯗ ꯆꯥꯁꯤꯜꯂꯨ ꯃꯗꯨꯕꯨ ꯍꯦꯛ ꯆꯥꯔꯕ ꯕꯨꯠꯀ ꯑꯃꯠꯇ ꯊꯦꯡꯅꯔꯔꯣꯏꯗꯕꯅꯤ ꯍꯤꯗꯥꯛ ꯆꯥꯕ ꯂꯣꯏꯔꯒꯅꯦ ꯇꯨ ꯃꯁꯤꯒꯤ ꯑꯅꯣꯛꯁꯤ ꯑꯃꯨꯛ ꯎꯞꯁꯜꯂꯨ ꯃꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯪꯅꯁꯨ ꯕꯨꯠ ꯎꯔꯔꯣꯏ ꯕꯨꯠꯅꯁꯨ ꯅꯪ ꯎꯔꯣꯏꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯌꯥꯡ ꯅꯨꯄꯥ ꯔꯥꯖꯨ ꯕꯌꯥ ꯍꯥꯏꯗꯨꯅ ꯇꯧꯕ ꯊꯕꯛꯁꯦ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦꯀꯣ ꯍꯩꯃꯥ ꯊꯥꯖꯗꯦ ꯍꯥꯏꯗꯅ ꯕꯨꯠꯅ ꯀꯣꯏꯇꯥꯟ ꯑꯗꯨꯝ ꯇꯥꯟꯅꯍꯜꯂꯁꯤ ꯍꯥꯏꯔꯤꯔꯣꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯅꯨ ꯍꯤꯗꯥꯛꯇꯣ ꯑꯃꯨꯛꯇ ꯆꯥꯁꯤꯜꯂꯨ ꯑꯗꯨꯒꯅꯦ ꯃꯁꯤꯒꯤ ꯑꯅꯣꯛꯁꯤ ꯎꯞꯁꯜꯂꯨꯁꯦ ꯕꯨꯠꯇꯤ ꯎꯗꯦꯅ ꯑꯣ ꯃꯗꯨ ꯎꯞꯄꯒ ꯕꯨꯠ ꯎꯅꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯕꯨꯠ ꯎꯗꯅꯕ ꯑꯅꯣꯛꯅꯤ ꯍꯥꯏꯕ ꯍꯤꯗꯥꯛꯁꯤ ꯆꯥꯔꯒ ꯑꯅꯣꯞꯁꯤꯃꯒ ꯎꯞꯁꯜꯂꯗꯤ ꯕꯨꯠ ꯊꯦꯡꯅꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯍꯦꯛꯇ ꯌꯦꯡꯂꯒꯦ ꯑꯣ ꯇꯧꯕꯤꯔꯅꯨ ꯀꯣ ꯉꯜꯂꯤꯉꯩꯗꯅꯦ ꯑꯃꯥꯡꯁꯪꯗ ꯆꯪꯊꯣꯛꯍꯧꯔꯨꯔꯣ ꯆꯠꯂꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒ ꯑꯃꯨꯛ ꯉꯥꯏ ꯂꯩꯔꯅꯨ ꯅꯣꯏ ꯕꯨꯠꯀ ꯂꯥꯏꯔꯤꯗ ꯃꯁꯤ ꯎꯞꯄꯁꯤꯗꯤ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯗ ꯂꯩꯀꯥꯏꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯂꯩꯁꯨ ꯂꯩꯇꯕ ꯄꯣꯠꯇ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯁꯤꯜꯂꯒ ꯃꯤ ꯀꯤꯍꯟꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯦꯕ ꯉꯁꯤꯁꯦ ꯑꯩ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯧꯒꯠꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯣꯅꯥꯎ ꯑꯩꯒꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯁꯤꯒꯤ ꯇꯥ ꯊꯝꯕꯧꯁꯤꯁꯨ ꯑꯅꯣꯛ ꯑꯃ ꯎꯞꯄꯒ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯑꯅꯣꯛꯁꯦ ꯏꯇꯩꯃ ꯊꯔꯣꯅ ꯄꯤꯕ ꯑꯅꯣꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯩ ꯇꯥ ꯊꯝꯕꯧ ꯅꯪꯒꯤ ꯑꯅꯣꯛꯇꯨꯁꯨ ꯅꯪꯒꯤ ꯅꯨꯄꯤꯅ ꯄꯤꯕ ꯑꯅꯣꯛ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯒꯤ ꯍꯣꯠꯅꯔꯤꯗꯣ ꯀꯥꯟꯅꯔꯣꯏꯀꯣ ꯆꯩ ꯆꯥꯔꯛꯀꯅꯤ ꯍꯥꯏꯖꯅꯤ ꯇꯣꯅꯥꯎ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯀꯅꯥꯗꯅꯣ ꯍꯥ ꯑꯩꯅ ꯑꯅꯣꯛ ꯎꯞꯆꯔꯒ ꯅꯪ ꯀꯔꯤ ꯅꯊꯧ ꯂꯩ ꯍꯥ ꯑꯣ ꯅꯣꯏꯅ ꯎꯞꯄꯤꯕ ꯑꯅꯣꯛꯇꯨꯅꯅꯤꯅꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯗꯣꯏꯁꯦ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯩꯀꯥꯏꯁꯤꯗ ꯕꯨꯠ ꯂꯩꯅ ꯍꯥꯏꯖꯟꯕꯗꯒꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯕ ꯂꯥꯛꯑꯝꯕ ꯏꯅꯦꯒ ꯑꯩꯈꯣꯏ ꯏꯀꯨ ꯄꯣꯛꯁꯀꯁꯨ ꯀꯤꯗꯨꯅ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯅꯣꯏ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯔꯤꯁꯤꯅꯤ ꯍꯩ ꯑꯉꯥꯡ ꯂꯩꯀꯥꯏꯗ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤꯅꯦ ꯅꯨꯃꯤꯗꯥꯡꯗ ꯂꯩꯀꯥꯏꯗ ꯇꯝꯅꯔꯤꯕ ꯑꯃꯥꯡꯁꯪꯗ ꯈꯣꯡ ꯍꯥꯡꯕ ꯆꯪꯕ ꯉꯝꯅꯗ꯭ꯔꯤꯁꯦ ꯅꯪꯕꯨ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯕ ꯍꯥꯏꯕ ꯑꯣ ꯂꯩꯇꯦ ꯂꯩꯀꯥꯏꯗ ꯕꯨꯠꯀ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯂꯩꯀꯥꯏꯁꯤꯗ ꯇꯝꯅꯂꯥꯏ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯕꯁꯤꯡꯁꯤꯅꯤ ꯑꯩꯅ ꯂꯣꯏꯅ ꯐꯨꯊꯔꯛꯀꯗꯧꯔꯤꯁꯦ ꯀꯔꯤ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯐꯨꯒꯅꯤ ꯀꯥꯏꯅ ꯂꯥꯎ ꯉꯝꯂꯗꯤ ꯐꯨꯔꯨ ꯂꯥꯎꯅꯦ ꯑꯣ ꯐꯩ ꯅꯁꯥꯅ ꯌꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯄꯨꯊꯕ ꯇꯥꯔꯦ ꯃꯁꯤ ꯃꯃꯥꯏ ꯑꯄꯪꯕꯁꯤ ꯊꯥꯖꯤꯟꯒꯦ ꯃꯁꯤ ꯑꯩ ꯅꯥꯇꯣꯟꯗ ꯊꯤꯜꯂꯛꯀꯅꯨꯅꯦ ꯅꯥꯇꯣꯟꯗ ꯊꯤꯜꯂꯛꯀꯅꯨꯅꯦ ꯑꯩꯒꯤ ꯃꯁꯤ ꯀꯩꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ ꯍꯥ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯦ ꯄꯨꯄꯨ ꯇꯣꯝꯕ ꯃꯁꯤꯒꯤ ꯇꯣꯅꯥꯎ ꯍꯥꯏꯁꯤꯅ ꯑꯩꯅ ꯕꯨꯠ ꯆꯪꯗꯅꯕ ꯑꯅꯣꯞꯁꯤ ꯎꯞꯄꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯤꯅꯤ ꯀꯔꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦꯅꯦ ꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯟꯗꯅ ꯈꯨꯝꯗꯨ ꯁꯔꯨ ꯇꯣꯅꯥꯎꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯒꯤ ꯌꯥꯗꯦ ꯀꯣꯛ ꯍꯥꯏꯕ ꯀꯩꯗꯧꯏ ꯍꯥ ꯉꯥꯏꯈꯣ ꯊꯝꯕꯧꯅ ꯑꯅꯣꯛ ꯎꯞꯄꯒ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏ ꯀꯝꯗꯧꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥ ꯄꯨꯄꯨ ꯇꯣꯝꯕ ꯂꯩꯀꯥꯏꯁꯤ ꯃꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯃꯣꯏꯅ ꯂꯩꯀꯥꯏꯁꯤꯗ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯄꯗꯒꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯕ ꯂꯥꯛꯑꯝꯕ ꯏꯅꯦ ꯍꯣꯏ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯗꯕꯨ ꯀꯩꯗꯧꯕꯒꯤ ꯁꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯍꯩ ꯇꯣꯅꯥꯎ ꯅꯪꯅ ꯁꯥꯎꯔꯤꯕꯗꯨ ꯃꯔꯝ ꯆꯥꯗꯦꯅꯦ ꯂꯩꯀꯥꯏꯁꯦ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤ ꯍꯣꯏꯅꯦ ꯄꯨꯄꯨ ꯇꯣꯝꯕ ꯍꯟꯗꯛ ꯃꯔꯛ ꯂꯩꯀꯥꯏꯗ ꯕꯨꯠ ꯊꯣꯛꯂꯤꯁꯦ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯕ ꯅꯪꯅ ꯎꯞꯂꯤꯕ ꯑꯅꯣꯞꯇꯨꯁꯨ ꯕꯨꯠ ꯆꯪꯗꯅꯕꯅꯤ ꯍꯥꯏꯗꯥꯏ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯀꯥ ꯍꯦꯟꯖꯤꯟꯕꯅꯦ ꯑꯁꯦꯡꯕꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯗꯣꯛꯀꯦ ꯃꯇꯝ ꯈꯖꯤꯛ ꯉꯥꯏꯈꯣ ꯄꯨꯄꯨ ꯇꯣꯝꯕꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯂꯩꯀꯥꯏꯁꯤꯗꯅꯦ ꯕꯨꯠ ꯇꯝꯅ ꯂꯥꯏꯒ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤ ꯊꯤꯅꯤꯡꯕꯅꯦ ꯃꯇꯝ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯂꯝ ꯍꯦꯜꯂꯛꯀꯅꯨ ꯅꯪ ꯑꯩꯒꯤ ꯈꯣꯡꯄꯥꯛꯁꯦ ꯈꯪꯉꯤꯗꯅ ꯍꯥ
ꯁ꯭ꯋꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯩꯍꯦ ꯍꯩꯃꯥ ꯇꯥ ꯈꯣꯏꯗꯨꯝ ꯅꯠꯇ꯭ꯔꯣ ꯀꯥꯕꯣꯛꯄꯤ ꯅꯪ ꯑꯣꯏꯔꯦ ꯃꯥꯅꯤ ꯑꯩꯅꯦ ꯎꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯣ ꯇꯥ ꯈꯣꯏꯗꯨꯝ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ ꯍꯥꯏꯕ ꯑꯩꯁꯦ ꯇꯣꯅꯥꯎꯒꯤ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯅꯤꯅꯦ ꯅꯍꯥꯟꯗꯣ ꯇꯣꯅꯥꯎꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯑꯝꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯕꯨꯠ ꯊꯣꯛꯑꯦ ꯇꯥꯕꯗ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯇꯥ ꯇꯣꯅꯥꯎ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯑꯝꯃꯤꯅꯤ ꯍꯥꯏꯕ ꯍꯣꯏ ꯇꯣꯅꯥꯎꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯑꯩ ꯏꯅꯦꯗꯨ ꯀꯧꯕ ꯑꯃꯨꯛ ꯆꯠꯂꯤꯕꯅꯤ ꯑꯁ ꯑꯩ ꯂꯩꯅ ꯇꯥ ꯇꯣꯅꯥꯎ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯣ ꯇꯥ ꯇꯣꯅꯥꯎꯗꯣ ꯀꯥꯏꯗ ꯂꯩꯍꯧꯏ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯏꯌꯨ ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯍꯧꯕꯅꯤ ꯑꯗꯨꯗꯤ ꯇꯥ ꯈꯣꯏꯇꯨꯝ ꯑꯩ ꯅꯪꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯁꯤꯗ ꯍꯦꯛꯇꯅ ꯂꯥꯛꯂꯒꯦ ꯑꯩ ꯉꯁꯤꯗꯤ ꯇꯥ ꯇꯣꯅꯥꯎꯒ ꯎꯅꯗꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯑꯩꯗꯤ ꯉꯝꯖꯔꯣꯏꯀꯣ ꯅꯪꯒ ꯄꯨꯕ ꯉꯝꯖꯔꯣꯏ ꯑꯩ ꯆꯠꯂꯦ ꯍꯩꯃꯥ ꯇꯥ ꯈꯣꯏꯇꯨꯝ ꯉꯥꯏꯈꯣ ꯍꯥꯏꯕ ꯇꯥ ꯇꯣꯅꯥꯎ ꯅꯪ ꯈꯪꯒꯅꯤ ꯀꯕꯣꯛꯄꯤ ꯑꯩ ꯂꯩꯅ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯅꯤ ꯀꯥꯅ ꯇꯧꯔꯤꯗꯣ ꯅꯪ ꯈꯪꯒꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ